Kamera kamu. Kamera lambung. Ngasi date 7 January 2025 numit asida Konsakun Kelongiram Naga village asigi kungi sida hoina yum sanaba hena inanupi amasu inanupa anisna yum phom semse hena khoi subo matamda kuki singna laga JCB thaba subu yaro ena JCB sasu tawbire adudagi henduptuna inanupi sida su moina inturga namturga nupibu phubire adudagi henduptuna miyam laga akhoida fatta ba moron sirinaraga khoida tina langna bire aduna sigi matangsi akoi thamo yam nuaitre aduna nagagi CSO leader singna si miyeng tabio haina haijabani huji soiba namthuriba inonu pido mapamsida lepi mangon nasu wari khatasmu ahakni moina phubi bedu aiso nagagi nupini aiso aigi khunni ana lakpani aduga yum sage bakanda makoi na cookie sing na yade na aibu mitra kun muk nupa yauna aibu sumaina laraga phabiraga aigi phone juloi na kino thugai biraga aibu makhada sumaina pubiraga aibu phajana sumaina tobire duna yaredi akoi naga CSO sing na sumari changbiduna sigisi kana biu habisi haini